누가 그 메트로 공내기 아이 사이드기 성안 따잖아 해 배나서 공내가 이게 이상한 듯다 하기니 cái đúng lắm gì tôi mua là pi qua đây này ngạt trong bộ thay mà nữa cái gì tu mau kalau bukan awak nih ke tapi bang pan sih dah tu mau kalau tu awak kan ada masih dah masih ya awak berada sih aku awak berada ya awak berada aku yang tu lah 하나 숨지나가 따님이 당나버기 용기 얘네 가보다 미나가 따라가 아이고 시기미나 파이미 아이 시니기미 nang lạc thế anh na warning pipe thì mà nung đã nang lạc thế ba anh nang cái đầu kêu one two ta lấy lạc vợ nâng phu đi phu rồi như nào đi đúng rồi này anh na warning thì mà cái lạ rồi bây giờ cái lạ ba nang cái em phu kiểu ấy nè three four ta lên four ha lạc thì bao nhiêu lạc kia mi nào ô sao sao nào ô nang nào masih silepo sabdan lepo nupa ama oina nong phungan badagi na numita ba phawbada tawgadaba niti niyom jinang khangaba saja khumune khangaba khang이 kai do khangada hayo saja hayo 아한바다 thudu hayo ne ta ba wai ne 아한바다 아이고 따하고라니 chumi aduga waisituani waisituani hayo aduga chukaw sakali ka ba yam thurayo kwai thai ba khai do ba hayo ma khai ro adu matungda yuja tho matungda lai kun phenga lai khurmani kariya aina duk maram do aingonda yam nam thi yam haina de duk maram do imung jida lai duk thab ya ba ya ro haidro as adu madi kaure 빵 kauri nang sorry ya re ma khai ro adu matungda chak thongani chak thong matungda nang pijarani chumi nang pijara matungda awat pa hangaga ai amuk charani hoi ne du bokti pa sana sumi ne ma khai ro adu matungda kon phenga maga ai hajira suba chalani makha jai ro ai ma kha jai ro ne loi na mak nungdang bok tok ba nang ne nungdang bok tok bok loi na hai ka ba hai ro hajira su halaga nana janing bodo hangaga ai na lerani chumi aduga nang pijarani thu thu hayo ne na le yo kai kon da na thu hayo aduga nang pijara matungda ai da wai amuk sinani nungdang wai sin matungda cha amuk thongani cha thu mal le thu di masi ai yam la na do de masi hayo cha thong matungda na amuk pijarani nang pijaraga aina sangani adu matungda aina amuk charani chabaduda nang khukun hamnaba singdum ba chumi haro singdum mani nang khung hambirani aduga tham tharaga nang tumalani nang tumalamaga adu loy matungda ko loy hoi ne 빵 adu loi khanga nang na ngasi sida suri tabam sida dara mi tana khadang no mi tana lebi do kari gino ba ai ki drira bana ni je adu de ai tum mogol bai wa bandora kari tu ma ba dia pothabane se thabang si do nang ne adu ngarang do kai no ngang do dia ya le ta ma nu ya le sa tong sulu thuma ba am je masi yamna amto ngai ko kari no ngarang do kai no ngang do di kai ha jan ngarang do na taring de mi kai no ngang do dia nang na la lo gin nuai ti do kari no haro ngarang do kon me am yamidana ho ya mi do kai do ge adu pheng bdai thing na tum bi wamandana nga sai pothabane la nupa amagi ne thok tong do bu kai do boi wa du no ai ore di ne so wa he wa bi ro ya le taw ro ya le ya am na masi ki nupa akhoi ma jina asigi nupi jibu ai ga sanari ne na hung birami jibu ima nang talam shishiro he khoi ma sigre mana siram dai da ai ne an on khre ne adu na ni ne tawi je saudi dai ima ai saudi ko na onda saudi dai
ꯑꯩꯈꯣꯏꯗꯤ ꯇꯨ ꯏꯆꯥ ꯂꯩꯕꯒꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯅ ꯐꯅꯦꯛꯀ ꯁꯨꯏ ꯃꯁꯤ ꯌꯥꯝ ꯌꯦꯡꯍꯩꯗ꯭ꯔꯦꯍꯦ ꯅꯨꯄꯤꯒꯤ ꯐꯅꯦꯛꯀ ꯁꯨꯏꯅꯦꯍꯦ ꯑꯩ ꯃꯥꯡꯅ ꯍꯦꯛ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯁꯤꯗ ꯎꯍꯩꯗ꯭ꯔꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯀꯔꯤꯅꯣ ꯃꯌꯥꯝ ꯎꯔꯤꯁꯤꯕꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯑꯁꯣꯟꯕꯅꯤ ꯃꯁꯤ ꯅꯣꯡꯃ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯃꯪꯗ ꯆꯠꯂꯒ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯕꯤꯅꯥ ꯁꯥꯔ ꯆꯠꯂꯕ ꯑꯗꯨ ꯍꯦꯛꯇ ꯁꯦꯝꯗꯣꯛꯀꯦ ꯌꯦꯡꯒꯦ ꯏꯁꯥꯒꯤ ꯁꯦꯠꯄꯒꯤ ꯐꯅꯦꯛꯄꯨ ꯍꯦꯛ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯑꯁ ꯉꯁꯤꯁꯤꯕꯨ ꯏꯁꯥꯁꯤꯕꯨ ꯏꯔꯨꯝ ꯂꯨꯝꯕ꯭ꯔꯥ ꯀꯩꯅꯣ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯇꯞꯇꯥꯏ ꯆꯥꯁꯜꯂꯨꯔꯦꯅꯦ ꯑꯩꯒꯤ ꯊꯤꯕꯣꯡꯁꯤꯁꯨꯅꯦ ꯉꯥꯛꯇꯕꯨ ꯇꯨꯝꯒꯦꯗ ꯏꯁꯥꯁꯤꯅꯅꯦ ꯆꯤꯛꯏꯕ ꯅꯥꯔꯤꯕ ꯑꯃꯨꯛ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯈꯪꯗ꯭ꯔꯕꯅꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯕ ꯍꯩꯃꯥ ꯕꯤꯅꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯦ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥ ꯊꯤꯔꯤꯅꯣ ꯍꯣ ꯑꯩ ꯅꯨꯄꯥꯗꯣ ꯆꯥ ꯂꯣꯟꯍꯟꯒꯦ ꯇꯧꯕ ꯑꯣ ꯁꯦ ꯐꯝꯃ ꯂꯥꯛꯑꯣꯁꯦ ꯍꯤꯗꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯝ ꯁꯈꯤꯌꯥ ꯅꯪꯕꯨ ꯀꯔꯝ ꯂꯤꯔꯤꯒꯦ ꯑꯩꯔꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯨꯁꯤꯒꯦꯅ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯩꯅꯅꯦ ꯌꯥꯆꯪꯉꯕꯁꯤꯐꯥꯎ ꯈꯜꯂꯝꯃꯤꯕꯅꯦ ꯅꯪ ꯅꯨꯄꯥꯁꯨ ꯐꯨꯕ꯭ꯔꯣ ꯅꯪꯅ ꯐꯨꯏ ꯑꯩꯗꯤ ꯅꯪꯗꯤ ꯐꯨꯗ꯭ꯔꯣ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯐꯨꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯐꯨꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯍꯥꯏꯕꯁꯤꯅꯦ ꯐꯨꯗꯅ ꯊꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯏꯊꯛ ꯀꯥꯔꯣꯏꯗ꯭ꯔꯣ ꯑꯩꯅꯅꯦ ꯏꯄꯨꯔꯣꯏꯕ ꯐꯨꯗ꯭ꯔꯤꯒꯤ ꯃꯔꯝꯁꯦ ꯅꯣꯡꯃꯅꯦ ꯑꯍꯜ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯗ ꯃꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯦꯕ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯏꯖꯨ ꯃꯥꯏꯗꯗꯅ ꯂꯥꯏꯗꯨꯛꯀ ꯊꯥꯟꯇꯣꯛꯇꯅ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯊꯣꯡꯗꯣꯛꯇꯅ ꯅꯄꯨꯔꯣꯏꯕꯗꯣ ꯑꯅꯤꯁꯨꯕ ꯏꯁꯣꯔꯃꯛꯅꯤ ꯈꯟꯒꯗꯕꯅꯦ ꯀꯔꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯃꯥꯏꯅ ꯑꯅꯤꯁꯨꯕ ꯏꯁꯣꯔꯅꯦꯅ ꯈꯟꯗꯣꯏꯕ ꯁꯈꯤ ꯅꯪꯕꯨ ꯁꯥꯎꯈꯤꯅꯣꯃꯤ ꯁꯥꯎꯏ ꯑꯩꯈꯣꯏꯗꯤ ꯁꯥꯎꯏ ꯌꯥꯝ ꯁꯥꯎꯏ ꯋꯥꯔꯤꯁꯦ ꯂꯨꯕꯇꯪ ꯇꯥꯒꯨꯝꯕ ꯏꯄꯨꯔꯣꯏꯕꯕꯨ ꯑꯅꯤꯁꯨꯕ ꯏꯁꯣꯔ ꯑꯣꯏꯅ ꯈꯜꯂꯣꯒ ꯑꯩꯈꯣꯏ ꯅꯨꯄꯥꯅꯒ ꯇꯥꯔꯗꯤꯅꯦ ꯅꯥꯎ ꯆꯥꯎꯈꯤꯅꯤ ꯅꯪ ꯋꯥꯔꯤꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯨꯗꯅ ꯊꯝꯃꯕꯁꯤꯐꯥꯎꯗ ꯇꯟꯗꯅ ꯁꯤꯗꯩꯁꯤꯗ ꯊꯕꯛ ꯁꯨ ꯌꯥꯗꯦ ꯁꯈꯤ ꯅꯪꯕꯨ ꯋꯥꯔꯤꯁꯦ ꯂꯨꯕꯇꯪ ꯇꯥꯒꯨꯝꯃꯤ ꯅꯪꯕꯨ ꯑꯣ ꯇꯥꯔꯒꯦ ꯇꯥꯅꯤꯡꯗ꯭ꯔꯁꯨ 이몽두더네 레리바 누파 누피 아니도 누시 자나나 레비나라디네 이몽도 산티 오니 이몽도 얌 농아이니 아주 많이 하이라미미 ꯑꯗꯨꯃꯛ ꯍꯥꯏꯔꯝꯕ꯭ꯔꯥ 하이라미니 ꯅꯪ ꯑꯍꯟꯗꯨ ꯂꯦꯝꯅ ꯊꯥꯈꯤꯕ꯭ꯔꯥ 마까리 하이로니게 ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯑꯩꯗꯤꯅꯦ ꯐꯖꯅ ꯐꯨꯔꯤ ꯑꯍꯟꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏꯕ 아이주 얌 사람이 베마 한두더네 누미 따라 누미 던기 홍보 얌 나가니 하이라미 ꯀꯩꯅꯣ ꯅꯥꯏꯁꯤꯕꯣ 사키 낭주네 누미 따라 누미 던기 아이수네 누미 따라 누미 던기 그다이니 누파도 타박 수닝닝ꯗꯅ ꯍꯧꯖꯤꯛꯇꯤꯅꯦ ꯄꯩꯁꯥꯒ ꯅꯣꯡꯃꯒꯤ ꯈꯔ ꯄꯨꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯇꯨꯡꯖꯟꯗꯅꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤꯅꯤ ꯑꯁꯦꯡꯕꯅꯅꯦ ꯑꯁꯦꯡꯕꯩꯅꯤ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥꯒ ꯄꯨꯔꯛꯄ꯭ꯔꯕ ꯅꯨꯡꯇꯤꯒꯤꯅꯤ ꯄꯨꯔꯛꯏꯁꯤ ꯄꯩꯁꯥ ꯑꯁ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯄꯨꯔꯛꯑꯦꯕ ꯑꯁ ꯑꯩꯈꯣꯏꯗꯤꯅꯦ ꯏꯕꯦꯝꯃ ꯄꯩꯁꯥ ꯄꯨꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯔꯥ ꯍꯦꯟꯕꯗ ꯁꯤꯒꯦ ꯇꯧꯔꯕꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯇꯧ ꯍꯥꯏꯕ ꯑꯩꯕꯨ ꯇꯧꯒꯗ꯭ꯔꯅꯦ ꯑꯁ ꯑꯣꯏꯔ ꯄꯥꯔꯣꯏꯗꯕ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯑꯩ ꯆꯠꯈ꯭ꯔꯦ ꯕꯤꯅꯥ ꯀꯩꯅꯣ ꯁꯤ ꯐꯃꯨꯡꯗꯩꯅꯦ ꯁꯤ ꯐꯃꯨꯡꯗꯩ ꯍꯧꯖꯤꯛꯇ ꯀꯩꯅꯣꯅꯦ ꯑꯩꯕꯣ ꯕꯤꯅꯥ ꯀꯩꯅꯣꯅꯦ ꯑꯁ ꯃꯥ ꯀꯔꯤ ꯀꯔꯤ ꯑꯩꯒꯤ ꯃꯪꯗ ꯕꯤꯅꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯁꯤꯕꯨ ꯑꯅꯤꯁꯨꯕ ꯏꯁꯣꯔꯗꯧꯅ ꯈꯜꯂꯣꯕ ꯑꯁ ꯑꯩꯕꯨ ꯏꯁꯥꯁꯤꯕꯨ ꯑꯩ ꯅꯠꯇ꯭ꯔꯕꯅꯦ ꯌꯣꯟꯒꯨꯝꯅ ꯍꯣꯏꯗ ꯅꯨꯃꯤꯠ 10ꯅꯤꯗꯪ ꯑꯩꯁꯨ ꯌꯦꯡꯒꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯑꯁ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯁꯤꯗ ꯐꯝꯃꯒ ꯅꯨꯃꯤꯠ 10ꯅꯤꯗꯪꯗꯤ ꯑꯩꯁꯨ ꯇꯦꯁ ꯇꯧꯕ ꯌꯥꯗꯦꯅ ꯑꯩꯕꯨ ꯋꯥꯈꯜꯁꯤꯕꯨ ꯌꯣꯟꯒꯨꯝꯅ ꯑꯩꯁꯤꯕꯨ ꯑꯩ ꯅꯠꯇ꯭ꯔꯖꯥꯠꯂ ꯏꯄꯨꯔꯣꯏꯕꯒꯁꯦ ꯅꯨꯡꯁꯤꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ
Kita silipam itu bukan rak. Kau tadi bro. Tenang bro. Sekarang tuh lagi mana dah? Masih pang berpang masih dia masih. Ay mau tahu sini ba ini cai je masih. Kau tadi bro. Masih ni. Tak salah. Oh, tadi bro. Tai. Kau nak jangan kau itu. Tai. Si pamuai sana je habis ni. Sekarang lo kita mim lam tu nak kalau lo. Hai tu ti. Oh, mila pun nanti ye. Nang kau bani. Sekarang ah. Oh, ai nak kau ba. Ipuroi benang je. Ai nak nusi na ne. Tapi bro, nak kau bani. 나 사이에 있어가면 나를 거기도 봐. Ai ni me do. 난 거짓말 안 되다. Ado, nang sidi thagi paisa phang tro. Pa kya pirke? lupa chani pire. Kai gil pasani dia. Thang ma jira sibu da bul pasani kana binege. 한데 뭐 매암나 이제 비는 겁니다. 아무나 안되네. 아래가 봐 자주 수는 소비 비디. 까이는 뭔데. Kai no, nang ku chika de no. 그래도 Kai de no sibo. 구방물이지러. 세, 이 구방물이지 M 타네 M. M 하이제 머니 하이제 이미스다. paisaini. Aduna ne se ai khubama ide em thai je. Ni ai paisa pai ni khubama ide sama em tha je. Aduna se paisa soi pa kini ibani no mudi ne soi paisa pa ki damni ko. Aduna hajira suru jo ai paisa pai ni asa ne le ji. Ado thega ni se ai nang khongor ha na be sing julum dri as dumi su ta sale sa thong na me. Ai chang na ki. Isu ini nuai tu bau sih, mai mau je. Kubang mau de em thai bisa pai tu ni kan. Isu si de gidi sayang hau na bidina. Sa je ai thong ro ge. Se ba ka tau ro. 집에나 뭐가랑 니는 살았구나 합니다. 난 집에 지금 집에 라스 그라면 남는 디페냐. kanaro ko sumangda na du thari dina. 소리, 아이 하고 튕겨래. Cây ba, mấy ta bị đi đâu rồi gì? 아이 하고 튕겨래. Xin lỗi, cái này tụi tháp bây giờ này lại cái lỗi rất là mà đi ấy. nang bu dukman am tabiya de dai ne. Ôi chú gian ta đấy. nang ga ta ba. Ta đấy. Trong ngô bà ấy lại đúng thay cái cây và mi mảng từ đây tụi tháp gì? 타로. Trong ngô bà ta. 처음 나나 이거 오르는 이거 되게 아깝다. 그럼 아이고 시제 이건 다 되고 버니. 너 cái ai chơi phim nữa, ta không để này, hai chú hai năm để xin bảo gì? Ai chú hai tang marati, gan hawat pa sida isa ka sa ap nungai de. Si amba naramba loi phag ni se. Noi magani tang sida smai hong ajina di tha ma ka tawr di isa sa yam nungai dawri. Hama. Nang kai se lu ke? kula wi lau ye yaw ba. Kai no nang hatang marak se yam talase na yam hongi ko. nang ju ho ma di. As adumai hai kanu he. Lupa thok na hayo ba. Nang gi adumai na hai bu dune ne.
mi ma'am na ada mora na mi ma'am nak na bido khara se nupa thok na ne hayo ba amtang hairo se ai hai yengi ko nang ju hong di ma ya pakse ye na ye as kaino nupa thok na hayo ga nang ji di mi na ugra ga na ye adu di dana ta chini ꯑꯗꯣ ꯑꯩ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯊꯤꯔꯕ ꯑꯁ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯍꯦ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯌꯣ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯊꯤꯔꯕ ꯁꯨꯃꯥꯏ ꯍꯥꯏꯌꯣꯕ ꯑꯩ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯊꯤꯔꯕ ꯊꯤꯔꯨꯔꯒꯦ ꯅꯪ ꯂꯣꯏꯁꯜꯂꯤꯉꯩꯗꯅꯦ ꯑꯩ ꯊꯤꯔꯨꯔꯒꯦ ꯇꯧꯕꯅꯦ ꯈꯔꯗꯤ ꯅꯨꯡꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯃꯁꯤ ꯑꯩꯅ ꯐꯕꯒꯤꯅꯤ ꯃꯣꯏꯅ ꯐꯔꯦꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯅꯨꯄꯥ ꯊꯣꯛ ꯍꯥꯏꯌꯨꯀꯣ ꯑꯗꯨ ꯑꯣꯏꯗꯤꯅꯦ ꯅꯪꯁꯦ ꯃꯣꯏꯅ ꯀꯤꯔꯕꯅꯤ ꯅꯁꯥ ꯅꯧ ꯍꯥꯏꯔꯦ ꯑꯗꯨ ꯌꯥꯝ ꯐꯩꯗꯨꯗꯤ ꯃꯣꯏꯅ ꯀꯤꯗꯣꯏꯕ ꯍꯣꯏ ꯍꯌꯦꯡꯒꯩ ꯈꯪꯒꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯨꯔꯒꯦ ꯑꯩꯁꯦ ꯏꯁꯥ ꯏꯎ ꯐꯩ ꯍꯥꯏꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯜꯂꯦꯕ ꯍꯦꯛꯇ ꯇꯧꯔꯦ ꯆꯥꯛ ꯊꯤꯔꯣꯍꯦ ꯍꯋꯥꯏꯅꯦ ꯇꯧꯔꯤꯁꯦ ꯇꯤꯛ ꯉꯥꯛ ꯉꯥꯏꯔꯅꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯔꯣꯏꯕꯅ ꯃꯔꯝ ꯅꯨꯡꯁꯤꯔꯛꯏꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯁꯦ ꯁꯤꯗꯤ ꯀꯥꯏꯗ ꯄꯩꯁꯥꯅꯣ ꯑꯩꯅ ꯊꯕꯛ ꯆꯠꯄꯗꯣ ꯊꯥꯗꯣ ꯌꯥꯝꯖꯜꯂꯕꯅꯤꯅꯅꯦ ꯍꯥꯏꯕꯗꯤ ꯊꯥ ꯑꯃꯗ ꯄꯩꯁꯥꯗꯣ ꯄꯨꯝꯅ ꯄꯤꯕ ꯉꯝꯗꯦꯕ ꯍꯦꯛꯇ ꯁꯣꯜꯂꯦꯕ ꯃꯣꯏꯁꯨ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯄꯩꯁꯥꯁꯦ ꯑꯩꯅ ꯂꯧꯁꯜꯂꯒ ꯃꯣꯏꯅ ꯇꯨꯡꯖꯟꯒꯗꯣꯏ ꯁꯔꯨꯛ ꯅꯪꯅ ꯇꯨꯡꯖꯟꯕꯅ ꯐꯩꯅ ꯅꯣꯡꯃꯩ ꯂꯧꯔꯛꯄꯅꯤꯗ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯪꯁꯦ ꯌꯥꯝꯅꯁꯨ ꯐꯔꯦ ꯅꯍꯥꯟꯋꯥꯏ ꯇꯜꯂꯝꯕ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯌꯥꯝ ꯐꯔꯦ ꯅꯪꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯍꯣꯡꯉꯛꯄꯗꯒꯤꯅꯦ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯄꯨꯟꯁꯤꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯑꯩ ꯏꯁꯥꯅ ꯈꯟꯖꯩ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯃꯥꯡ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯃꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯀꯥꯏꯗ ꯁꯣꯏꯈꯤꯗꯒꯦꯅ ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯍꯛ ꯆꯞ ꯆꯥꯅ ꯐꯪꯕ ꯃꯇꯝꯁꯤꯗꯅꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯤꯟꯊꯥꯕꯤꯗꯅ ꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯕ ꯉꯝꯃꯤꯁꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯌꯨꯝꯕꯤꯔꯣꯟꯕꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯤꯔꯣꯟꯕꯤꯗꯨꯅ ꯐꯠꯇ꯭ꯔꯗꯤ ꯏꯃꯨꯡꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯅꯩꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯕꯤꯔꯣꯟꯕꯤ ꯐꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤ ꯆꯨꯝꯃꯦ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯋꯥꯈꯜ ꯇꯦꯜꯂꯨꯔꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯜꯂꯦ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯃꯤ ꯈꯟꯗꯨꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯔꯨꯏ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯌꯨꯝ ꯑꯃꯗ ꯏꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯌꯨꯝ ꯑꯃꯗ ꯌꯨꯝꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯔꯨꯖꯗꯅ ꯆꯥꯛ ꯄꯤꯖꯔꯕ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯄꯨꯝꯅꯃꯛ ꯉꯥꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯦ ꯑꯅꯝ ꯑꯍꯥꯠ ꯆꯨꯒꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯁꯦ ꯆꯤꯟꯗ ꯍꯥꯏꯅꯔꯤꯕꯣꯏ ꯈꯜꯂꯦ ꯑꯗꯨꯕꯨ ꯏꯁꯥꯗ ꯊꯣꯛꯑꯀꯥꯟꯗꯗꯤ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯄꯨꯝꯅꯃꯛ ꯉꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯏꯕ ꯑꯗꯒꯤꯗꯤ ꯑꯩꯅꯒ ꯁꯨꯃꯥꯏꯅ ꯍꯣꯡꯉꯛꯏꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥ ꯊꯣꯛꯂꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯌꯦꯅꯩꯈꯥꯗ ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯕ ꯌꯦꯅꯩꯈꯥ ꯄꯧꯇꯥꯕꯤꯗꯣ ꯀꯣꯛꯃꯥꯏ ꯃꯥꯟꯕꯤꯗꯣ ꯑꯗꯨꯅ ꯊꯣꯛꯂꯤ ꯉꯥꯛꯇꯅꯦ ꯑꯣ ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯕꯤꯅꯥ ꯂꯥꯛꯈꯤꯕꯗꯣ ꯃꯥꯁꯨ ꯑꯣꯏꯔꯝꯃꯅꯤ ꯅꯪ ꯃꯪꯗꯁꯨ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯂꯥꯛꯑꯝꯃꯦ ꯑꯩ ꯃꯪꯗꯅꯤ ꯃꯥꯅ ꯅꯨꯃꯤꯠ 10ꯅꯤꯇꯪ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯇꯧ ꯂꯥꯏꯗꯨꯛ ꯊꯥꯎ ꯅꯄꯨꯔꯣꯏꯕꯕꯨ ꯑꯅꯤꯁꯨꯕ ꯏꯁꯣꯔꯅꯤ ꯈꯜꯂꯨ ꯀꯥꯏꯅ ꯑꯗꯨ ꯈꯜꯂꯨꯕꯗꯩꯅꯦꯕ ꯑꯩꯅ ꯉꯁꯤ ꯍꯣꯡꯉꯤꯁꯦ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯝꯕꯒꯤ ꯑꯁꯦꯡꯕꯩ ꯊꯣꯛꯑꯖꯥꯠꯂꯣ ꯑꯁ ꯑꯗꯨꯗꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯦꯅꯈꯥ ꯄꯧꯇꯥꯕꯤ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯨ ꯐꯪꯉꯕꯅꯤꯅ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯒꯅꯦ ꯏꯃꯥꯒꯤ ꯄꯨꯖꯥ ꯇꯧꯔꯁꯤ ꯍꯣꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯣꯏ